shengna hairaga akhoi nupi singse macha dadi warakpa yam heiba macha gi arotpa khumjanba heiba yam leibne aduga mi gi macha gi aranba khra uradi yothoke hena yothoke heba leibani aduni na akhoi nupi singsu shengna hairaga ai su mangai re mi su mangai re go awat pe gi awat bangak tang ne maram di nupi hebse kyamuk mana magi awang ba thakta leiba taraga shu mawa mapuroi basina gyan tadradi mawa da shauning baduna machado warak pasung amakta le ba frustration haibadi mawa duna phana tawkhradi macha phatabdu shu shemba haibadi like shemina gani ai nupa na ai wonda support tawe happy gi wakhal chawba ama shu le adubo shengna hairaga mama phatab shi mapa phatab gi ni hena ai di haininge maramdi mama na phage haiba matam da mapa gi thodang leye nupa duna magi nupi du support tawa matam du da for example egi inem pok si phatre ba adu egi no inem pok phataba ga egi nupa phatab se nupa phatab ne hena akhoi nupi di waye ba yes inem pok phatte hairaga egi nupa na ai bu mi chang bi redi ai adu khang ba ngame ba adu maina inem pok tu sumanem pok tu no olak to ine ba example go adu ga mau lak pu du shu ashi ai na nungai ta bugum na nungai roi hena khandaba nupi yam leye ba hena mugo ochan ba shi gumba miyam shi da nupa si na gyan ta bi redi macha shi magi aran ba khumjan bi ba tangkak ama leibne haibdi mi mang da yolaga ai gi icha shi kari thokadra haibgi khumjan bi ba ama adudagi khumjan biba manchu phate amuka asidi singang si yadre hen mapanda puthoga warak biba no haiba ama khanghan ba ani si adjustment toraga mama ama gi thodang se dumaina leigani haina khalle adu aigi wakhal le go atokpa mama sing anamanu shushmaina leigani khalle haina ai si hairaga dum lo sinjara okay thagachari yam nungai jeng asigi nupilan gi matang si dai khoi nupilan di jahi khuding gi pangthui hogalaiba ngang chi su nupilan kari kamaina thokibano habesu chapchana ju khangdaba adugi mathakta khoi gi ima nur jahan nga sai akoi gi muslim akoi gi aitai pangal ima singna yawram basi contribution si khangbi de lengak na recognize taude habasi su tawpham ju thoi adubu ngasi tongan ba mafam da pangthokpada juliana sudum hai sini maitai khaktana ti akoi phurup loin ma yawram mi habasi maksu yam nungai aduga tangai phadana akoi nupi lan haraga nupi je hiram khuding makta yawi bot ta yawi yum whatever any issue da nupi ne yawda laite nupi lan haina pangthoga su nupi lan haraga di nupi na nupi mathak lan taw bisi phiba mama khak laglak pasida ne ima haidi phajakraba kaino sida pusanjara kanda nachana ngasi pusalaise nupi na nupi gi mathak lan taw se kaino mo oina lakpasida masisu tangai phadana isa gi mot phongdoga hogalaiba na ha sing sida khara khajik tang mitna na kongoiraga semdokpa ya yagadra haibagi wakhalonda aigi soiba wahang kaya ma nachana imani gi mpham su thamjabani gi inaw da su thamjabani yam nungai jei mathangi olakpa chahi da su tongan ba phurup ki ichile naw sing punna yangminaraga nupilan gi akhogi matam mamagi ima sing gi kathokhiba makhoi sacrifice tawkhriba singji ngasi lisang sitna lehoriba se matam sangna leidana lehoriba ngang singsina su aduga lengak na su nupi lansi mataw karamna thokhiba no kari no habisi chapchana akhoi subject ki curriculum daga hapiraga ngang singsida tangai phadana masi tamhan basi su yamna mathau tai haiba warol si su lengak hojik president rule leiraga su khoi popular government amadi laktabadi yaroi maduda masi su kupna tangai phadana khana ba haibisi yam mathau thai karino haiba matamda any issue da nupi ne yaudaba leite aduna nupi di nupa yaudra su dum hingba ngami nupa di nupi yaudana hingba ngamde simadi panganda nupa na kallaga su haidi physically makhoina kallaga su emotionally di nupi na aduki matik kan be hele aduna nupi otpagi thabak toksi eduga akhoina politics ta su nupi gi si akhoi changsin mineraga ngasai decision making da nupi gi chang hengat na base akhoi honami na si haiba warol je tham ngasi gi marphu taruk lak suba pangthoi sida haibadi ima hoi gi generation akhoi gi generation je khena rabani adumak oiraga su matam dugi nupi sing de lai gi ba spirit ka hojik si chokhai na ta ba politicize to bol malak pagi mami malai ga habisida jule sangai kari ima hoina haibasida dum yaningbra natraga
kari awan balak padagi kamain politicize tarokpano ka habise kari kamain thambiningi julia Singlai gi point of view dadi Window TV thank you very much for inviting me aduga ima ani bushoina khurumjari aigi wakhal dadi ima ani na ima ahan be ai ta hodre ko hoi ine nurjan na ngangbudu yam phaje chume moigi magi point of view da shu chumba leye aduga aina haining badi matamdugi ekhoigi nupi lal du da yaukhiba ekhoigi matamdu ibok khai batare ibok khoi ima ibenching moibu respect toba honor toba ina ekhoin ima ko ima singbo moina toramba thodang si aina ngasai speech pibadu shu haibani aigi mit na di ude but akhoina tinarakpa ima singi thongna haibadi aina lerakpa ai meitei gi marakta lerakpani lerakpada lekai du gi ai gi meitei gi idum ima ben singdu gi khetnaba aduga mayam mirak tinba ima ben singi khetnaba ani se ai adum difference uwe uraga ai ne ima khara ga tinarakpa matamdu gi thongna leramgani meitei nupi haibetare ko aina urakpada meitei nupi sing thongna leramgani haibsi hujik ki ima khara gi saktam da aina uba phange maramdi moigi wakhalonda to khaibagi nungaitabagi haiba wakhal uttabina apunbagi saktam ngak ningai haina chatpa ima khara shu yam leye aduga hujik kandi akhoigi generation haibetare khoigi generation sidi hujik ngasai haibugumna lyric shi asengbudi hanagi na lyric to heitaba laishudi yam leiba aduga kari thabak tawba matamda thakshi khashi khange macha warak pa haye hauji kangi ima sing sidi ko macha warak pa heitre ba maram di macha ya me imagi loop yam be matung inna macha shu yam khraba aduga loop tu yamabane na macha sing duna mama na macha sing gi to khaiba du warak pa gi mahutta nabani nachin naw tinau ne nachin naw khatna gnu ne haibi mahutta hauji kangi ima sing di nanga kongna bada nayamba na aibu yade nang bu kongna bada changna bada yaima na aibu yade haibi gi phiba mama lakpa sida go yam na khetna ba amadu lei hibne haina ai khale aduga hujik aina mamangi sengna hairaga ai mamangi nupi lal dagi aina khangba man aikoi gi maitei pangal gi ine singsu ama yaurame asmaina moigi khara yawe khotle adudagi maring dagi shu yawe haina adugumba gi ahambada di ai shu nupi lal si aikoi gi maitei ima khaktangira haina ai khallamane but last year gi 12 December da Fox na tawkiba organize tawkiba matam du da loop akhoi gi community loin shuraga lakhiba lapa matam da ishu matam du yam surprise oi hi ai hai shu hai lumpi lal si bo khoi chati atokba gi yawbra haina aina haibne aduga handaki akhoi gi generation si yam harauba mana hanagi marak ki generation hanagi na daba marak ama later 90s matam gi she sidi khara kari haisra moi wanda khang daba khra leyeba nupi lal shu moi khak tangi adudagi akhoi gi patriot state obu shu moi khak tangi hana leye adu akhoi gi misconception se aduga hujik ki generation gi nungai ba manago apun masaktam se adu 90s ki mi ngakta oidoine ba hojik hai se wakhalon se moin hairak pa gi matung ina puncha ningai gi oiba muslim marak ta gi shu akhoi gi naga marak ta gi shu maitei yamna main role logadori se akhoi maitei ima sing sine ba maitei ima sing yamna haising ba thoklaga apun ba gi saktam se tauba haukhre hojik si yam harawe adugum si matamama da thaina digi taurak hana taude haina hojik taurak pase khoina moibo criticize tawningai yade ba hojik taurak pase asishu matam leiriye ba lakadoriba egi icha singchu leye mayamgi macha mashu singse asina khanghau ningai gi damakta hojik loriba ekhoi gi maitei gi community gi marakta ima khra leye moi gi thodang yam phajaba leye organization khra shu thodang phajaba leye adudagi maitei pangal ine singi marakta shu hojik ti mimang thopu shu hokre hanadi shumaina leye khotle hena masa gi puknung da khalamasu phongdok pangamba gi tanja du leite ba aduga thokpu shu kirame hojik ti hei singkhalakpagi matung ina hei singbada kanaba haibasi asine hei singbada mi manghan ningai kanaba nataba hei singaga aigi ipuru
ꯑꯩꯒꯤ ꯏꯖꯥꯇꯤ ꯀꯟꯅꯤꯡꯉꯥꯏ ꯀꯥꯟꯅꯕꯗꯨꯗꯤ ꯍꯩꯁꯤꯡꯕꯗꯨ ꯃꯄꯨꯡ ꯐꯥꯕꯒꯤ ꯀꯥꯟꯅꯕ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯅꯤꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯏꯅꯦꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯑꯁꯤ ꯂꯩꯌꯦꯀꯣ ꯍꯥꯏꯅ ꯑꯁꯥꯎꯕ ꯂꯩꯇ꯭ꯔꯒ ꯃꯣꯏꯅ ꯐꯣꯡꯗꯣꯛꯑꯒ ꯑꯩꯈꯣꯏꯕꯨ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯕꯤꯌꯣ ꯈꯣꯠꯄꯤꯌꯣ ꯍꯥꯏꯅ ꯊꯣꯛꯂꯛꯄꯁꯦ ꯑꯁꯤꯁꯨ ꯃꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯑꯁꯥꯎꯕ ꯂꯩꯇꯕꯤꯅꯀꯣ ꯊꯣꯛꯄꯤꯔꯛꯄꯁꯤꯁꯨ ꯃꯣꯏꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡꯅꯤ ꯍꯥꯏꯅ ꯑꯩꯗꯤ ꯈꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯅꯨꯄꯤ ꯂꯥꯜꯒꯤ ꯉꯁꯤꯁꯦ ꯑꯩ ꯐꯪꯁꯟ ꯑꯅꯤ ꯌꯥꯎꯕ ꯆꯠꯄꯅꯤ ꯑꯅꯤ ꯌꯥꯎꯕ ꯆꯠꯄꯁꯤꯗ ꯖꯥꯇꯤ ꯄꯨꯟꯅ ꯁꯨꯝ ꯊꯦꯡꯅꯩꯌꯦꯕ ꯑꯃꯈꯛꯇ ꯃꯩꯇꯩ ꯈꯛꯇꯁꯨ ꯑꯣꯏꯗꯦ ꯃꯨꯁꯂꯤꯝ ꯈꯛꯇꯪꯁꯨ ꯑꯣꯏꯗꯦ ꯑꯄꯨꯟꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯅꯨꯄꯤ ꯂꯥꯟꯗ ꯑꯩꯈꯣꯏꯕꯨꯁꯨ ꯆꯤꯡꯁꯟꯕꯤꯕ ꯍꯥꯏꯕꯁꯤ ꯁꯤ ꯍꯔꯥꯎꯐꯝ ꯊꯣꯛꯑꯦꯕ ꯍꯥꯟꯅꯒꯤ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯀꯧꯗꯦ ꯉꯥꯡꯗꯦ ꯅꯨꯄꯤ ꯂꯥꯜꯁꯤ ꯃꯣꯏ ꯈꯛꯇꯪꯒꯤꯅꯦ ꯍꯥꯏꯅ ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯍꯧꯖꯤꯛ ꯃꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁ ꯇꯧꯋꯦ ꯑꯗꯨ ꯇꯧꯋꯦ ꯍꯥꯏꯔꯁꯨ ꯑꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯍꯔꯥꯎꯋꯦ ꯍꯥꯏꯕꯗꯤ ꯆꯥꯎꯈꯠꯄꯗ ꯇꯧꯕ ꯑꯄꯨꯟꯕꯒꯤꯗ ꯇꯧꯕ ꯋꯥꯈꯜꯂꯣꯟꯁꯤꯗꯗꯤ ꯃꯤꯅ ꯄꯨꯟꯅꯤꯡꯉꯥꯏ ꯇꯧꯕꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯗꯨꯗꯨꯗꯤ ꯃꯣꯏꯕꯨ ꯐꯠꯇꯦ ꯍꯥꯏꯅ ꯑꯩ ꯋꯥꯈꯜꯗ ꯍꯥꯏꯅꯤꯡꯗꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯟꯗꯛꯀꯤ ꯅꯨꯄꯤ ꯂꯥꯜꯁꯤꯗꯤ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛ ꯂꯥꯛꯄ ꯍꯥꯏꯅ ꯑꯃ ꯂꯩꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯥꯟꯅꯒꯤ ꯅꯨꯄꯤ ꯂꯥꯜꯒꯤ ꯑꯩꯒꯤ ꯏꯅꯦ ꯍꯣꯏ ꯑꯩꯒꯤ ꯏꯃꯥ ꯍꯣꯏ ꯃꯌꯥꯝꯗꯨꯒꯤ ꯃꯄꯣꯛꯇꯨ ꯍꯧꯖꯤꯛꯀꯤ ꯃꯩꯇꯩ ꯏꯃꯥꯁꯤꯡꯗꯀꯣ ꯃꯄꯣꯛ ꯑꯣꯏꯅ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯈꯜꯂꯦ ꯃꯔꯝꯗꯤ ꯑꯄꯨꯟꯕ ꯈꯔ ꯁꯥꯒꯠꯄ ꯍꯧꯕꯒꯤ ꯃꯃꯤꯁꯦ ꯎꯔꯛꯄꯁꯤ ꯌꯥꯝꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯔꯥꯎꯋꯦ ꯑꯗꯨꯗ ꯃꯤꯒꯤ ꯏꯟꯁꯟꯕꯁꯨ ꯆꯪꯗꯦ ꯑꯄꯨꯟꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯇꯧꯕꯤꯕꯁꯦ ꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯔꯒ ꯁꯨꯝ ꯍꯥꯏꯖꯅꯤꯡꯉꯦ ꯃꯃꯥ ꯃꯇꯤꯛ ꯆꯥꯕ ꯍꯥꯏꯁꯦ ꯍꯥꯏꯕꯗꯤ ꯅꯦꯄꯣꯂꯤꯌꯟꯅꯁꯨ ꯍꯥꯏꯔꯝꯃꯦꯕ ꯒꯤꯚ ꯃꯤ ꯑ ꯒꯨꯗ ꯃꯥꯗꯔ ꯗꯦꯟ ꯑꯥꯏꯜ ꯀꯪꯀꯔ ꯑ ꯋꯥꯔꯜ ꯑꯅ ꯑꯐꯕ ꯃꯃꯥ ꯑꯃ ꯄꯤꯌꯨ ꯄ꯭ꯔꯤꯊꯤꯕꯤ ꯖꯣꯏ ꯇꯧꯒꯦ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯔꯤꯁꯦ ꯀꯔꯝꯕ ꯃꯃꯥꯁꯦ ꯑꯐꯕ ꯃꯃꯥꯅꯣ ꯍꯥꯏꯀꯥꯟꯗ ꯃꯆꯥꯒꯤ ꯑꯁꯣꯏꯕ ꯎꯠꯅ ꯋꯥꯏꯅ ꯃꯦꯜꯂꯒ ꯊꯝꯕ ꯃꯃꯥꯗꯨꯅ ꯑꯐꯕꯅꯤ ꯍꯥꯏꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯆꯥꯒꯤ ꯑꯁꯣꯏꯕꯗꯨ ꯄꯨꯊꯣꯔꯛꯑꯀꯥꯟꯗ ꯁꯦꯝꯗꯣꯛꯄꯤꯔꯒ ꯑꯐꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯤꯕꯗꯨꯅ ꯑꯐꯕ ꯃꯃꯥꯅꯦ ꯍꯥꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯑꯅꯤꯁꯤꯗꯅꯤꯀꯣ ngasi nupina thak nemaga dum lerise nupina nupigi bathakta crime tawi haise machagi ashoibasi mamana ayamba losalle kutna waina mele aduga nakalamoromda nupigi character haisi nupi ekhoisi isinga chamane haini sigi glass sida hape sigi sep sida hape sigi sep akaibam da hape akaibedu sep phanyamna IS oisanu IPS oisanu like phana haisanu ai ipuroi bane hek mathong khoglakta matamda nupi haibai khoise norok te leramba nupi do aphaba nupa na lobada sarga kagi sarga da leramba nupi do phattaba nupa amgi makhota tarba matamda norok ta kungi adu ida targadi aphaba mama se karambu oidoino machagi ashoiba mention ba mama do aphabani isagi ashoiba isi utna waina men gadabani haiba wai se ai ni sang sina targa lai adubu aikoina pambadi machagi ashoiba se utna waina men bagi mahutta ichagi ashoiba se no is no yadragadi yade haiba se masi yumdagi semdo horgadi ngasi thoiba violence mayam si thoglo oi aduda natana nupi ga nupa gi thak mana basu aduna yam tangai phadana mama semdok pase yam mathau prithvi ma akhoi gi even akhoi gi state se normal da peace da akhoi gi legislature da oiro ama da oiro shanti oina porake hai taragadi khwai maru oi se mama semdok pane kari thambini ai je sengna haraga animak to loini yae haibadi ko angang si pokthorakpada ningtha da khange haibagumna mama na jitna shemasu thoktraba macha haiba ama leye adudagi mama mapa sina kari haisra shemandrashu michang changmalashu mangba haiba leibne adune na mama mak da noini shu taina ningde maramdi ekhoi mama oikrabani na hana aina mama oidringai matamdadi ekhoi nupi singse imagi phaba imagi awab si khangba ngamde adubo ekhoina mama oikraba matamda imite icha uba matamdadi mama amagi magi role she mama habsi ekhoina role model oina yengbasi yamna tangai phade hena aidi khale maramdi lamhenba macha sigo mimang thoga warakpada loba leye
mi mang thoga warak pa matamdan amuka as nangna ima nangna ibu ikai ba pirabani na hen phatlak taba macha leye heba aduni na mama gi thodang shi macha gi khut shu leye haininge maramdi mama shidi mapa na macha phatraga napa phatabagi ne haide mama phatabagi ne haibi ba mama shida dum taina ba adu ashigum je shengna hairaga mama khatang natra mama mapa ani dugi thodang ni na haininge maramdi macha warak pu mapa na warak pa gi khutna tongan mama warak pa gi khutna tongan hena leiti heba hojiki society dadi shengna hairaga akhoi nupi singse macha dadi warak pa yam haiba macha gi arot pa khumjan ba haiba yam leibne aduga mi gi macha gi aran ba khra uradi yothoke hena yothoke heba leibani aduni na akhoi nupi singsu shengna hairaga ai shu mangai re mi shu mangai re go awat pe gi awat bangak tang ne maram di nupi habse kyamuk mana magi awang ba thak ta leiba taraga shu mawa mapuroi ba sina gyan ta dradi mawa da shauning badu na macha do warak pushung amak ta bale heba frustration haibadi mawa do na phana taw khradi macha phata badu shu shemba haibadi like shemina bani ai nupa na ai on the support tawe happy gi wakhal chawba ama shu leye adubo shengna hairaga mama phata shi mapa phata ba gi ni hena ai di haininge maramdi mama na phage haiba matam da mapa gi thodang leye nupa do na magi nupi du support taw matam du da for example egi inem pok si phatre ba adu egi no inem pok phataba ga egi nupa phataba se nupa phataba ne hena akhoi nupi di waye ba yes inem pok phatte hairaga egi nupa na ai bu mi chang bi redi ai adu khang ba ngame ba adu maina inem pok to sumanem pok to no olak to ine ba example go adu ga mau lak pu du shu ashi ai na nungai ta bugum na nungai roi hena khandaba nupi yam leye ba hena mugo ochan ba shi gumba miyam shi da nupa sin na gyan ta bi redi macha shi magi aran ba khumjan bi ba tangkak ama leibne haibdi mi mang de yolaga ai gi icha shi kari thokadra haibgi khumjan bi ba ama adudagi khumjan bi ba manchu phate amuka asidi singang si yadre hen mapanda puthoga warak bi ba no haiba ama khanghan ba ani si adjustment toraga mama ama gi thodang se dumaina leigani haina khalle adu ai gi wakhal le go atokpa mama sing anamba no shushmaina leigani khalle haina ai si hairaga dum lo sinjara okay thagachari yam nungai jeng asigi nupilan gi matang sida khoi nupilan di jahi khuding gi pangthui hogalaiba ngang chi su nupilan kari kamaina thokibano habasu chapchana ju khangdaba adugi mathakta khoi gi iman nur jahan nga sai akoi gi muslim akoi gi aitai pangal ima singna yawram basi contribution si khangbi de lengak na recognize taude habasi su tawpham ju thoi adubu ngasi tongan ba mafam da pangthokpada juliana sudum hai sini maitai khaktana ti akoi phurup loin ma yawram mi habasi maksu yam nungai aduga tangai phadana akoi nupi lan haraga nupi je hiram khuding makta yawi bot ta yawi yum whatever any issue da nupi ne yawda laite nupi lan haina pangthoga su nupi lan haraga di nupi na nupi mathak lan taw bisi phiba mama khak laglak pasida ne ima haidi phajakraba kaino sida pusanjara kanda nachana ngasi pusalaise nupi na nupi gi mathak lan taw se kaino mo oina lakpasida masisu tangai phadana isa gi mot phongdoga hogalaiba na ha singsida khara khajiktang mitna na kongoiraga semdokpa ya yagadra haibagi wakhalonda aigi soiba wahang kaya ma nachana imani gi mpham su thamjabani gi inaw da su thamjabani yam nungai jei mathangi olakpa chahi da su tongan ba phurup ki ichile naw sing punna yangminaraga nupilan gi akhogi matam mamagi ima sing gi kathokhiba makhoi sacrifice tawkhriba singsigi ngasi lisang sitna lehoriba se matam sangna leidana lehoriba angang singsina su aduga lengak na su nupi lansi matau karamna thokhiba no kari no habisi chapchana akhoi subject ki curriculum daga hapiraga angang singsida tangai phadana masi tamhan basi su yamna mathau tai haiba warol si su lengak hojik president rule leiraga su khoi popular government amadi laktabadi yaroi maduda masi su kupna tangai phadana khana ba haibisi yam mathau thai karino haiba matamda any issue da nupi ne yaudaba leite aduna nupi di nupa yaudra su dum hingba ngami nupa di nupi yaudana hingba ngamde si simadi panganda nupa na kallaga su haidi
physically makoina kalaga su emotionally di nupi na aduki matik kan behele duna nupi na nupi ot pagi thabak toksi eduga akoina politics ta su nupi gi si akoi changsin mineraga ngasai decision making da nupi gi chang hengat na base akoi honami na si haiba warol je tham